Ngarang Ahing Nong Chuba Amasung Mei Mutkhibagi Khudong Chaba Louraga KHURAI SOIBAM LEIKAI Citizens Club MANAK LEIBA SHANTI Rajki Yumdagi AMUKTA Gari Ahum Punna Hurankhre HAIRI Hurankhre Gari Singh Adude Marun Machugi Maruti Alto LX registration number MN01 K8696 Amuba Machugi TVS and Torque registration number MN06 H0561 Amade Higok Machugi Honda Activa 6Z registration number MN01 AZ8983 ni Haidi. Imong manunggi miyoy sing na phongdorakpagi matung inna ngarang yum adugi get lolaga thambani. Adubu huranba sing aduna get adu hangduklaga gari ahum adu amambagi khudong chaba louraga pukhibani. Get manungda atopa gari sing so khamduna lei adum oinama gari sing adugi maraktagi gari ahum ase huranduna pukhibani. Hena nungnang ningai oiribade gari sing ase hurankiba matamda mai laktabana maram oiraga CCTV camera sing so mutke maram aduna thodok adugi CCTV footage amata fangbangam hodre thawong ase mangjongna na pre-plan tawba oiramba yai haibage chingnaba lei hainaso imung manunggi miyoy singna makha tana phongdorakle.